Manipur da laiba khangna tongan maphamsingda choina tariba Manipuri khudingmak amata oina punsindaba Manipuri damak lepminaba mathau tare nungsinaba khaktana ingtapa purakani Guwahati ki Manipuri basida guest house ama thamnaba marilenaba singda taksilagani haina sangmai kendro ki MLA Hekam Dingona phongdorakle wafam masi United People's Front Manipur UPF na chahi taret khundak paning sing thorongge manung chennai UPF ki liching makhada Rajbari Athletic Club Manipuri Basti Mayapabi Women Association Sri Radhakrishna Mandir amade Manipuri Jagannath Vadi Seva Samiti Guwahati ga pulaga Manipur gi ningkha tamlakhiba achauba symbol oina khangnariba vertical ki mitam maikum hangdopagi thorom amanga se Guwahati da laiba Manipuri Basti da pangthokpada phongdokhibani thorom aduda athoiba mitulin oina sarukya khiba sakmai kendro gi MLA Hekam Dingona hai ngasi aikhoina mai pakna ipai pusingi khonggu lirakliba chawthokna hingba ngamliba asi ipai pusing aduna iramdam amadi tungi mirogi da makhonaramba kaya adunani makhona hona biramliba sing adugi mitam lat pakhak natara makhona pangthoknamba thabak adugum iramdam gi damak aikoi puna hona midaba mathau tai aikoi amato oina punsindraga de lamdam asida nusinaba purakpa amadi apunbagi saktam adu sagatpa ngamoi amuk hana Manipur da BJP na mapung fana lengak payak labadi Guwahati gi Manipuri Basti asida su guest house ama sanaba marilenaba singga taksin kani chahi tare khundak paning sing thorom amadi aikoi punna mikap thoknaba pauzer puduna UPF na tongan balam singda chatuna khonariba asi thagat ningai ni masi atopa lam singda chatuna aikoi amata oina punsindaba khotnabiu apun Manipur amagi damak aikoi punna khotnamina si haike thorom adu da UPF ki president Nongthombam Rupachandra UCM ki president YK Dhiren UPF ki advisor Khomdram Ratan Warepam second Amsugi President Ngase Pam Sanahal Rajbari Athletic Club ki working president Usam Deepak Sri Radhakrishna Mandir ki president M Pradeep Manipuri Basti Mayapabi Women Association ki president L Sampa Manipuri Jagannath Seva Samiti ki president M Pancham Nipko ki president Onam Premjit Amadi Ichal ki president Tongbam Ombi Ibem Chasu Sarukya Khe we Manipur the issue we guys out of the people so like we go to when you say guess also I don't know who's the like what did you as well so she was jagama guess also tangaifadre ka ko ya ta jeng na kasi asing government sila ka halata ko ang level na ba sa guess also sa Manipur Tongan wa ini sakit yang mana kita persen sakit. Sampai mereka apa yang berapa, mereka mereka apa pun mereka masih orang kan harus tabi ni kan. Kasi kan mereka cantik orang kawai tu hai dah mereka punya itu macam. Namun kamu kan mesti, mesti apa? Simply kita hendak itu lagi.